Ukrul district paikaliba saukat thaurangi thabuk thauramsing amadi siroi festival gi semgat sagaliba sing yengsiluna Chief Minister Yumnam Khemsan ngasi ayu ukrul gi damakta Imphal thadokre makha gi lambi da satkiba Chief Minister gi kongsar aduna sangai khun yorakpada ngahek leptuna mafam adugi kunja singa wari sanaki kunja singna thaknaba afaba ising marangkaina phangdaba yauna khun asina thengnariba kudongsa da sing Chief Minister da paudongki Chief Minister Yumnam Khemsan na su Imphal hek yobaga Paikat payaba kudingmak paikat lagani haibagi thajaba piram ki tungda Thawai Kuki kunda sangtuna irang asina maram werga kunja sing na thengnariba kudongsa daba singki matangda wari sanaki Chief Minister nasu kunja sing ki pangba yaba mateng panglagani haina thajaba piram bagaloina na pukning wakhal phatana leinaba themjalamki kongsat aduga mari leinana Chief Minister Yumnam Khemsan na hai aiko isa isu singi khalaga amato oina ingna sikna leinaba gi tangai phade irang asina khwaidagi hena sokhaliba asi Nupi singdani lengak na lamdam asita tangdu leitaba hanjil laknaba khongpham chetna lepli haina su mahakna makhata na phongdoki Chief Minister Yumnam Khemsan gi ukrul khongsat aduda sarkaful khunda sangduna khul asigi hal oiraba sing amadi dupi kunja singa unadunu wari sanaki kunja singna thengnariba awaba amadi khudongsa daba sing adu Chief Minister na munna tarba matungda athupada pangba yapa mateng Pangani haibagi thajaba supiram le khongsat adugi saruk am oina NIS IDCL gi Executive Director gi lusingba team amana CM Yumnam Khemsan taramna okpaga loinana Jasami Road semgat sagatpagi paikatliba thabak thauram singgi matangda Chief Minister ga khanaki thabak sing aduda thengnariba khudongsa daba sing su Chief Minister da khanghanki Chief Minister Yumnam Khemsan na khudongsa daba sing adu Chief Secretary amasung atai official singa tanarga athupada Kokhal lagani haina su thajaba piram ki hari Chief Minister Yumnam Khemsan gi ukrul khongsat aduda Deputy Chief Minister Losi Deko Art and Culture gi Minister Khuraijam Loken Wangjing Tentha SC gi MLA Paunam Brojen Wangkai SC gi MLA Thangjam Arun Kumar Mang Imphal SC gi MLA Kongkham Robin Ro Herok SC gi MLA Thoksom Radhesyam Sekmai SC gi MLA Haikam Dingo Pungyar SC gi MLA Leisu Kaising Khetrikau MS ACG MLA Sheikh Nurul Hassan Yanglam ACG MLA Dr. Yumnam Radhesyam amadi Manipuri lenga ki Chief Secretary Dr. Punit Kumar Joshi su loinaki Manipur da oirakliba phim asida NSN IM gi lanmi pumna makna leidiba posting mafam dagi withdraw tawnaba khangan khre amasung khulai nongmai pumna mak register tawduna pisinaba order thokre matam gi matung ina lanmi amasung khulai hanjilakani hairi matung da kari leibano haiba khangmangamdri Singdagi Central Forcing lauthok labadi nauna irang thorakani haina kuki KZ sina phongdokre President amadi PM na wafam amata phongdoktribasi Manipuri sing ikaiba pibani Manipuri saukhatana awang nongpok state sing mapung phana saukat pu ithok loi haina yamna toina phongdokiba Prime Minister Narendra Modi ne April tarit ki angan pungkham da thokiba tronglaubi thaudoka mari leina wafam amata phongdoktribasi Manipuri singbu ikaiba pibani haina all Manipuri nupi marupna laudaba ngamde All Manipuri nupi marup na thadorok pasirol amada mikhal mayada nupi amadi nupi masa singbu nungsiba saba Narendra Modi na beti basau beti parau haiba kholau toina pukhatuna laglaba su leibak asida nupi amadi nupi masa singgi mathakta sathaba miyot minai gi thaudok wathok sing yam khalakpa thengnari BJP ne lengak sakti paiba state singda nupi amadi nupi masa singda sathaba crime sing senaba singgi mathakta matam sana FIR Panaba hot na daba amadi mapunsi chupa jail da thamliba rapist sing politician gi khudong sabalau naba bail da thodok pagi chatnabi tawrok liba si beti pasau beti parau amadi nari sakti kholau bu na thaibani Manipur bu nupi sing malem gi nupi khunai sing dagi thoidok hendok laba sing na haiduna mamang da sahida state ke thakta pangthok ki nupi landing sing thoram da saruk yaram khibi lebak asigi President Drupadi Murmu na hok ki tronglau bi thodok ta sahi nauri bi oinam tomthin sahi manga amadi tha manga tangai ribi masa nupi Yaisna Chanu Apokpi Benitagi mathanung da nungai na tungkhun talingai lam karamba kuki khulai paiba sing na CRPF na section na ngak seliba Golman post ki lon na kumtarak tuna oinam mangan ngauba kauba PSF ta habildar oiba amagi mayumda bom kapsen duna landa badagi leikan naba ngamdana hospital da laikhiba amadi apokpina aruba pm da sokhan kiba thaudok tu da wafam amata phongdok kidabadu all Manipuri nupi marup nakan ba mongde yaningde lamhenba kuki khulai paiba singna lenga kasi ngamkhai lamsing section na ngak seliba BSF ki habildar oinam mangan ngambagi yumda atamna na bom gi landa sa thatuna nauriba angang ani gi punsi khangu thakta manghan ki bathau Dr. Union Home Minister amadi Union Defense Minister na suwa pham amata phongdok tribasi Manipuri singbu mirai pani haibada himan bathogloi laikidraba angang ani gi oina state lenga na lupa lakh tara gi compensation pi bana tronglau ki thodok asumbu wel phangba ngamloi daba maramna
Maral Labasing Padre Hawale Palataba mass combing operation Satavang to Eloin and Atrong Lawi Hudoka Marilene State Langak no mobile internet service thing Bana Kana Matapangbo Itogloi internet service thing Basina Mapalgi State Kayada Mahimasing Tamliba Masasing the Tagi tuition fee boarding fee Amadima Koigi season another curse kitchen Puntatok Tazinta with the sound of Kudong Sataba Mayuk Hanba Maramna Atuba the mobile internet service Hangnab all manipuri nupi marupna Aroi Bada Dimantari. Pung kontragani thoigi ceasefire hek loikibaga Russia na Ukraine landaduna mioi taraga taruk hatkre. Russia amasung Ukraine gi marakta pung kontragani thoigi Orthodox Easter truce yanaduna ceasefire thamnakiba hek loikibaga Russia na Ukraine gi tongan ba mafam singda drone amasung missile kapsenduna mioi taraga taruk hatkre hadi. Local authorities singna fongdorakibada Russia na yumlonari balaibak Ukraine da ahing amagi landada angang yauna mioi taraga taruk hatkibani hadi. Chahi mari suraklaba Ukraine gilan ase hek horakpadagi Russia na yumlo nariba laibak Ukraine da ahingi matamdata masing yamlaba misal amasung drone singna landa chathaduna lakli haidi Ukraine Air Force na fongdorakibada Russia na drone chatuka yangkhiga mapan amasung misal nifuga mari sizinaduna haukiba pung kun mari da Ukraine gi mathakta akiba fangna landa rakibani Ukraine gi Air Defense Unit na Russia gi drone chatuka kuntraga taruk amasung misal kuntraga mathoi mai pakna manghanba ngamki hari Ukraine gi kha thangba sarukta laiba hithangpham city Odessa da Russia gi misal amasung drone gi landa da mioi mapan si ki haina su city adugi military administration gi luchingba serhi list akna ngasi telegram da fongdoki Russia gi landa aduna Ukraine gi Black Sea port city oiriba Odessa gi mioi kunga humdoi su aso opanangan ki hari Ukraine gi konung kifta chathakhiba Moscow gi landa da chahi taragani thoigi angang ama yauna mioi mari si ki haina State Emergency Service of Ukraine na fongdorakre Kiev ki mayor Vitali Klitschko Russia gi tamthiraba landa aduda mioi nifugani pana so panangki hairi Central Dipro Prektovsk region da landa rakibadasu mioi ahum siraga kuntraga marina aso panangki haina regional administration gi head Alexander Ganjana telegram da fongdorakre ngarang chathaki balanda adugi matang da Russia gi defense ministry na fongdorakki bada Russia na chathaki balanda adu Ukraine gi cruise missile amasung drone thamfam singda landa chathabada natana energy facility da su target tawduna landa khibani hairi mafam sing ase Ukraine gi armed force ta khusukulai supply tawriba yamna maru oiba facility sing ni haina su Russia gi defense ministry gi warol da fongdoraki Moscow gi drone amasung missile gi paukhum oina Ukraine su Russia gi manung da laiba micham miyamna laiba mafam sing da atamna landa khi Ukraine and Russia gi Black Sea port to upse da landaduna angang ani hatkhi haina Russia gi media amasung official singna report tawrakhi Strait of Hormuz ke koibada lariba US ki naval asset amadi armed force hostage oina thamlagani haina Iran ki halakre Strait of Hormuz ki akoibada lariba US ki naval asset amadi armed force singna blockade tawnana bagi pandamda Strait of Hormuz tamna makha ta na changsilakle badi makhoi bu hostage oina thamlagani haina Iran United States of America da kan mawafam phongdu rakre Iran ki Supreme Leader Ali Khamenei amadi Revolutionary Guard ki hanagi commander Mohsen Strait of Hormuz ke koibada lariba masing ngamlaba US ki troops singna Iran gi mayokta region asida makha ta na changsilakabadi makhoi bu faduna hostage oina thamgani haina Iran gi lengang na chalaiba national television amagi khuthang da wangang laduna US ta section wa thamlakibani masida natana US ki naval asset singna Strait of Hormuz ki Koibada laiduna military operation chathana bahonari badu tawdabana phagani hariba US ki naval assets sing adu Iran gi missile gi range manung da laibana Iran line attack khang chathabangami haina mangna makha taragli Mohsen Razaina makha taraduna hai America gi warship singna Strait of Hormuz ta patrolling chatuna isingi lambi asibu makhoi gi khuwam nungda thamnana bahonari ba asi US ki wakhal yaudaba thawung amani Iran gi lariba military gi mapangal asing asi fawba US na khangbangam da bahai basi malem gi tongan ba lebak singi mamang da US na ikai ba chop panangna bagi maram ama oigani Strait of Hormuz ta US ki lariba naval asset amadi armed force sing bu hostage oina thamlagani haina Iran gi Revolutionary Guard Mohsen Razaina US ki mathakta section wa thamlagli ba si Pakistan na mediator oiduna Lahore da US amadi Iran gi marakta yasinaba purakpa ngamdana wari sanaba loisin khraba matung US ki President Donald Trump na Strait of Hormuz blockade thamlagani haina laukthokhiba adugi matung ina US Navy amadi armed force singna military operation gi thabak lokhalingai cheraktani panba yabadi Strait of Hormuz hariba mafam asi malem gi tongan balaibak singda petroleum product amadi nongmada changdraba yadraba tangai fadraba polam sing
पुथोक पुसिन तौबदा यामना मरुओइबा लंबी अमा ओइरी था अमरोम चुपना US अमदि इरान गी मरक्ता लान सोकनबा अनुना मरम ओइरगा इरान स्ट्रेट ऑफ हॉर्मुज पु थिंगजिंदुना थमखिबदगी मालेमगी तोंगान तोंगानबा कैथेलदा पेट्रोलियम प्रोडक्ट्स यावना मरुओइबा पोट्सिंगी ममल अदुकी मतिक वांखलकपदगी मालेमगी ओइना सेमिलोनदा यामना चावना अकाइबा पिरखी सेमिलोनगी अवाबा अमदि US अमदि इरान गी लाना मियोइ कया लेखिदबा अमसुंग कया अमना असोपा नंखिबा असिदगी ngakthoknaba मालेमगी तोंगान तोंगानबा लेबाकसिंगना सेजफायर थमदुना वरी सनाबगी खोंगथांग लौखुटकदबनी हाइना US अमदि इरान अकनबा प्रेशर पिरखी सेजफायर थमदुना वरी सनाबदा मतम सांगना याबा ngamloi हाइना सिखांग खांगदुना लेरुबा मतुंग इखंग खंगौदना नुमित तरागा मरिनी सेजफायर थमदुना वरी सनाबगी थबक लौखलगनी हाइना प्रेसिडेंट डोनाल्ड ट्रम्पना फोंदोरखी पाकिस्तान अकनबा सेक्रेटरी की ओइबा सेक्शन थौरांग लौखतुना US की वाइस प्रेसिडेंट JD Vance ना महूत सेनबा US की डेलीगेट अमदि इरान की मकोक थोंगबा ऑफिशियल सिंगी मरक्ता पीस टॉक चथखी अदुबु वरी सनाबा अदुदा लैबा अनिगी मरक्ता तोंगान तोंगानबा एजेंडा सिंगदा खेनाबा वाखलोन लैबदगी वरी सनाबा अदु यासिनबा पुरकपा ngamdana लोइसिनखिबनी US अमदि इरान की मरक्ता यासिनबा ngamdana वरी सनाबा लोइसिनखिबा असिना मिडल ईस्ट करी ओइगनी हाइबा हौजिक फावबगी ओइना खंगबा ngamdana लैरी हाइना Washington based tauba maming leiraba news agency amana report tawrakli Nagaland gi khusu khulai lauduna Naxal group ta supply toramba mioi ama charge sheet thagatkhre Nagaland dagi yamlaba khusu khulai kaya lauduna tongan tongan ba Naxal group sing da supply toramba gi chenaba Bihar dagi mioi ama faduna NIA na charge sheet hangatkhre khulai supply toramba gi maralda NIA na faraba mioi adudi Bihar gi Muzaffarpur dagi Kundan Kumar Elias Kundan Bhagat Kawi Hairi Hokiba Chahi 2025 ki November thada AK-47 rifle magazine amadi live ammunition ga kona na mahakpu Bihar police na phagat pangam kibani Hairi NIA na thadorok pa cherol amagi matung ina Kundan Kumar Hokiba Chahi 2025 tagi hoduna arms smuggling tawbada chenaba miyoini mahakpu faduna investigation chathabada Nagaland gi khusukulai kaya lauduna tongan tongan ba Naxal group sing da supply torambagi mathakta criminal activity kaya chathabada chenabani haiba khangba ngamlakibani Hairi Hiramasagi matangda mangjoknana Vikas Kumar, Dev Mani Rai, Satyen Kumar amadi Ahmed Ansari kauba mioi mari suphagatuna charge sheet pankhiba laibri haina phongdorakli Nakalamaromda NIA na laibak asida sathariba illegal arm trafficking thingnana bachangselliba operation asigi saruk ama oina Kundan Kumar so faduna charge sheet panbani haina makha tarakli LET gi co-founder Amir Hamza nongmaina kaplamle Laskar-e-Taiba LET gi co-founder Amir Hamza Lahore da sakangdaba singa nongmaina kaplambadagi fibam luna lairi haina agency gi paw amana hairi Thajaningai oiba paw amana Lahore da laiba news channel office amagi mamangda sakangdaba sing aduna Amir Hamza bu nongmaina kaplambani nongmaina kapadagi soklaba Amir Hamza hospital da pukatuna laying chathaki amasung magi fibam khudong thiningai oiri hairi Lahore police official na phongdorokpa warol amada sakangdaba sing aduna Lahore da laiba Hamdard Chokta Gari amadagi Tehrik-e Humar-e Rasul Pakistan gi chairman Amir Hamza da nongmaina kaplam khibani Sakangdaba sing adu nongmai kaplam laba matungda khonglai thuna mafam adu thadoktuna chatki hairi mara laiba sing adu fanabagi damak security force na mafam adu da akanba section thorang lokhatpaga loinana thiba humbagi thabak chathari hairi Amir Hamza terrorist Hafiz Syed ka loinana Laskar-e-Taiba lingkhatpada achoba thodang lokhiba misak ama oibada natana terrorist ki thabak thoram sing yauna India da tongan tongan ba landa sing chathakibada su achoba thodang lokhiba mioi amani LET bu US na terrorist organization ni haina sakhang khibaga loinana Amir Hamza bu su terrorist ki list ta yaukhiwani Israel ge army na drone attack mai pakna chathakre haina Hezbollah na claim tawrakli Israel ge awang thangbada leiba adugi military site ta drone attack chathaduna yamna chawna amanga da thowankre haina Lebanon ge armed group Hezbollah na claim tawrakli haina malemgi maming leiraba news agency Al Jazeera na report tawrakli Report asigi matungina Hezbollah na chathakhiba drone attack adu Israel gi awang thangba Nehriya manak thalaiba Israel Armed Force site singdani haidi Hezbollah gi maikai digi makha taraduna Nehriya gi awang thangbada leiba Israel Armed Force ki limam barrack da su target tawduna mai pangna drone airstrike chathaki haina phongdurakli haukiba pung kungamari asida Hezbollah na Israel military gi tongan tongan ba site kuntraga mapanda drone sizinaduna airstrike chathaki hariba airstrike adu Israel gi armed force na leiriba tongan tongan ba troop concentration camp amadi military gi vehicle sting chathok chasin tawbada thingnanaba atamna chathakibani airstrike adu natana Hezbollah na Israel armed force manak tamna nakna changsenduna nakalani gi marakda close range ta nomai kamna ki hairi nakalamaram da hokiba tha sigi taragani thoi amadi taraga mari gi marakta Israel na Lebanon gi Beirut ta chathakiba attack aduna maram oiraga Lebanon government hospital sing ngasi fawba masing ngamlaba aso apanang laba miyambu leptana ana laying gi thabak chathari haina World Health Organization WHO gi Director General
Tedros Adhanom Ghebreyesusna phongdorakli. News agency Al Jazeera gi matung inna Israelna Beirut chathakiba air strike aduda healthcare Taragamathoi asopan nangkiba adubu ngasi fawba WHO na mafam aduda leiduna khudakki oiba tangai fadaba na layenggi thabak leptana chathari haina phongdorakli. Mahangna makha taraduna Lebanon amadi Iran gi marakta soknariba lan asina ana layenggi thabak tawriba healthcare infrastructure sing paksana akaya toinangli haina su phongdorakli. Masida natana Iran amadi Lebanon gi marakta drone amadi missile kapsinduna soknariba lan asida hojik fawbagi oina healthcare infrastructure chamaga kuntraga humdoida akaya toinangki amadi Miyoi marfuga nipanda laikhidre miyoi chaniga tarukna asopan nangkiba lairi haina phongdorakli. Nakalamaromda Israel ki Prime Minister Benjamin Netanyahu na Southern Lebanon da lairiba Hezbollah gi mathakta Israel na leptuna operation chathari amadi tungkoiba ingtappa puraknabagi pandamda Lebanon lainga ka wari sanabagi khongthangsu leptuna changsili haina social media X account ta phongdorakli.